Social media site or Facebook the N Biren Singana Tagalapa post amada Laumina Pawyana Lokpada Harabugum politician Equisu Equino Hotna Zeramba Praza Miam Gitabak Sing Tabak Oina on Topada Nongaiba Pause Makata na Hydro Paikaliva Resit Payment Road Construction Shida Tamang Romasum Senapati Praza Sing Corporation Pibiki Tamaksu Tagapa Pongtokli Aina Tazi Madudi Paikaliba Tabasi Rainy season ki mamang the Sweden Lusin Ganeva Loinana PWD officials sing amasung contractors sing busu Biren singai makedigi thagapa phungdorakli loinana quality maintain toksepa wafam yawnus pali makhasa tharak poina kangla pagi editorial mem na thamjari PR matam sangna thamjin bahai miyam gi hak khongauna bani malem gi democracy satpa lebak sing gi manungda India na khwaidigi sabu democracy satpa lebak ni Malem ge lebak sin India democratic oiba lebak ni haina singthanari adubu lebak asigi awang nongpo state singi manungda border state ama oiriba Manipur miyam gi lenga ki mu Delhi gi lusingbu singna hakthingna lenga ron passion ba president rule thamjilaki besahi ama mapung phajilakadori Mayailam lenga central government na Manipur legislative assembly animated suspenda president rule thamduna governor in council na lenga ko state oiri miyam gi mihut ki lenga ron gi muhut PR lenga thamba haibasi lanmi gi lenga dictatorship ki thawonga pangni state asida PR lenga thamjilakhibe gi maru oibedi haukibe english ngani ge kungo homdoi gi me ohumde ki illegal immigrant sen ko ki narco terrorist singna atamna mitei singi matata nongmai sindol onsindona mitei sing hat pa amadi yung kai mai thaba terrorism gi kham theng war crime sa tharakhiba amadi mitei khunja singna lan ngak pe gi thabak sa tharakhiba dagi nakal ani gi marakta khutlai gi muknaba am conflict ki loiba naidaba watho ki warosin prak palethri watho asigi serak state ki lengak lon gi thawai pangliba BJP gi N Biren lusingba ruling gi MLA singi marakta puksel khoijel tinadaba lusingba sinba pamba MLA singna political gi laktuna ba madi misang khom naduna tangbal lan gi khamtheng sarang na balerakhi ba dudagi central government PR thamjilaktuna thoglibo wathok asigi warosin purakna ba thawrang lokholikpa sahi ama mapung phajilakadore adubu state asida mite amasum Kuki ani gi marakta tholakhiba khulai gi muknarakpadi sahi ahum mapung phajilakri adubu wathok asigi hawjik phawba warosin purakpa ngamdabadagi political grab wathok ohelakhiba si lebakthibani Sen Kuki zau narco terrorist na mitay miyam ki matakta landado na makoy yoeba legislature oeba tokhwaiba lengak natragana laibak zalengam siam na ba demand tarakhiba sigi maram oirakhiba no haiba tarabadi logi wangba ngamkhai lana sangsilakhiba narco terrorist na mata maduda amasum state lengak lon paikhiba singna khutlai gi mukna thawdo amata thokpa leitrabasu nakalani gi marakta nomai kap lepnabigi suspension of operation su sign tawnaduna makoibu yoktuna thamlakhiba sinani Makogi Tawin Sin Makada, Lamda Masida Ing Signa Kunda Laita Zaduna Leraki Kuki, Misam Singbu Kulai Oina Season Aduna, Poppy Tanba, Drak Lalon Bada Season Handuna, Makogi Senda Lambigi Kulai Oina, Season Abadagi Hendoktuna, Illegal Immigrants Singbu, Kunda Laita Sunduna, Colonialism Gi Lalong Sataduna, State Asigi Abun Bigi Sakam Fuguaina Ba, Plan Chataraki Badudagi State Lengana Tingnaba, Pambai Oina, Drak Lalon Ba, Poppy Taba Tingba, Mitop Kandona Ba, NRC Satna Hananaba, Tabak Lokotpa, Haurakibadi, Lengaki Lusingba, Shindanaba Madi, Apun Bigi Sakam Fuguainaba, Landa Satarakibada, Lengak Padi, MLA Singna, Madubu Mayuk Nanaba, Taurang Lokotpigi Mahur, Tangbal Land, Tawai Auction Ba Madi, Central Government Irang Lakshin Nanabahona Bigi Mahur, PR Tamzin Bahavishi Aron Agenda Kari, Leviki no Habisini. India ki state amu oiriba Manipura matam sana PR thamjin bahaibasi democracy khungau na bamadi miyam gi hak ta singnabagi thaudoni Mizo Integration Council MIC na thadorakpa press statement ang katang miyam na tentak na thamjage Chris Kimingda Senapati amasung kangpokpi na lariba miyoy singda mutual coexistence laina ba wafam appeal tarakli aikhoi gi Lord Jesus Christ oiriba Holy Bible da yauriba Koi takpi tambirakpa Mizo Integration Council MIC na koigi isin ina oiriba singda appeal taraduna Senapati amasum kangpokpi district lairiba singda peace harmony hanjilangna bagi damakta myam puna mateng pang si sagoseba wafam yauna pali 16th century dagi hauna Mizo sina koigi haurakpham si thidoktuna lakmani aikoigi ipa ipu singna sina dagi northeastern region India da migrate torakpadagi particularly Lusai Hills da migrate toraki aduga housing na Mizoram haina khangnari loinana raja miyam singasi amat oina language
culture amasum tradition sing share tawduna lakli aduga Mizo hariba maming asisu akoigi tribe amasum clan da yumpham oiduna represent tawni masigi manungna Kuki sin Zomi amasum atopa common oibe heritage collective identity Myanmar Bangladesh India da leriba sing asisu include tawi amasum akoida share taw heba wafam yauna pali loinana akoigi tribal ama amasum Christian oina Mizo amasum Naga sing asi akoigi aronba bon Belu sing share taw heba wafam su phongdorakli MNF Mizo National Front asi haukiba 1961 da establish tawi aduga masina yamna historic oib role lauduna akoina struggle torakpa statehood 1987 Mizoram da phangkiba matamda masi phangnaba honabada akoina lawkiba role asi historic oiba oikhi heba wafam ke yauna makhatana phongdorakli atopa paw mana ngasi thambal sanglenda BJP ki office ta meeting pangthokre hairiba meeting asida BJP National General Secretary Organization BL Santos amasung BJP North East in charge Samit Patra Manipur lakaduriba asiga mari leinana wafam kya khanakre hairi loinana hairiba meeting asida office bearer kaya amasu saruk yakhi source amagi matung inadi hairiba leader asi lakliba November gi tang 12 sida Manipur laklaba ya hairi hairiba lakpa sida Manipur government ama siembaga mari leinana maru eba wafam kya ma khanaraba yari hairenesu paw mana makhatana phongdorakli matik mayai leiraba tornado na parana state miyoi taru hatkre satre ka yankhaina aso apana hankre hairi hairiba yamna laibak thiba thawdo asi matik mayai leiraba tornado amana kha thangba Brazil gi state ama oiriba parana da miyoi taru hatkhibaga loidena satre ka yankhaina aso apana hankre hairi pungda kilometer sani ga yankhai yauna sitkhiba akan manonglei nuksit aduna ngarang parana state ki Rio Bonito do Igaku da sapuka na homjilakhibaga loidena paksana ama ta thonki miyoi lising taraga mari leiriba town adu sada maudra ki sangda sauna ama ta thonki hari tamthiraba nonglei nuksit aduna Rio Bonito do Igaku da miyoi manga sian khibaga loidena anakpada leiba Gora puaba town miyoi ama sianki akan manoli lungsit aduna town sing aduna leiba building yaun uwa kya parks ama ada thonki akan manungsit aduna building sing adugi yumthak sing homdokhibaga loinana akoibada leiba labuk lamhang sing amasung u kya sound ama ada thonki hari town ani adugo naknabada leiba town sing su akan manungsit mayona khibaga loinana len yawa nungsit su sitki adumapo mafam sing adu yamna sathina ama ata thonkhidi hairinasu pausna makhatana phongdokli aduga tentang na sumna myamna thamjaramge haujiku inadi myam pausi mata se lusinjarage amasum makhataba anoba update mayam puna ngamina saina channel sigi maikaidigi mayang phamda makhatana thamjari makhataba anoba update myam puna ngamina se